50 है ना 50 करके देगा। أعوذ بالله من الشيطان الرجيم بسم الله الرحمن الرحيم ومن يتولى الله ورسوله والذين آمنوا فإن حزب الله هم الغالبون يا أيها الذين آمنوا لا تتخذوا الذين اتخذوا دينكم هزوا ولعبا من الذين أوتوا الكتاب من قبلكم والكفار أولياء واتقوا الله إن كنتم مؤمنين وإذا ناديتم إلى الصلاة اتخذوها هزوا ولعبا ذلك بأنهم قوم لا يعقلون قل يا أهل الكتاب هل تنقمون منا إلا أن آمنا بالله وما أنزل إلينا وما أنزل من قبل وأن أكثركم فاسقون قل هل أنبئكم بشر من ذلك مثوبة عند الله من لعنه الله وغضب عليه وجعل منهم القردة والخنازير وعبد الطاغوت أولئك شر مكانا وأضل عن سواء السبيل وإذا جاءوكم قالوا آمنا وقد دخلوا بالكفر وهم قد خرجوا به والله أعلم بما كانوا يكتمون सूरह अल-माइदा की आयत नंबर 56 तक अऊज़ु बिल्लाहि मिनश शैतानिर रजीम बिस्मिल्लाहिर रहमानिर रहीम अदुगा कनागुंबना अल्लाह मागी रसूल अमसुंग थाजबसिंगा मिचंग सारबा अदु ओइरबदि तसेंगना मखोइदु अल्लाहगी कांगबुनी मखोइदुनी मथक थोंगदौरिबदि मथक थोंगदौरिसि दुनियादसु थोंबे या आखिरतसु थोंगदौरि ओ थाजबसिंग लौगनु नखोइगी धर्मबु करेमनबा अमसुंग सानबदौना ओ थाजबसिंग लौगनु नखोइगी धर्मबु करेमनबा अमसुंग सानबदौना लौबसिंगदुबु नखोइगी मांगदा लाइरिक फंखिबसिंगदुगी मरक्तगी कना अमतबु मखोइ थाजदबसिंगदुबु मिचंग ओइना अल्लाहबु गियो नखोइना ओइरबदि थाजबसिंग ममांगदसु से आयासिगा मानब यावख्रन मिचंग ओइन लौबैदे इज्जत की दमकता इज्जत माना पीवी गनी मागा खरा याना रोदी इको हिंगनी दुनिया दानी ममांग दे यावख्रेदना खरा इज्जत वइनी नथरा दुनिया दा खरा शांति वइनी ना अल्लाह की दिन दो हुकुम दो नाम थो अगर लोई न रुको नखोदे यहूदी तस्म तेने यहूदी न तो बाम होने उनको ये ने इस्लाम दा करेम कथा न दे वाला न तो दो लोग सामने तो नखोइबु नमाजदा लाकनबगी कौरकप मतमदा मखोइना मदुबु करेम नै अमसुंग सानबदौना लौई मदु मखोइना खन्थजबा ngamdaba मीसिंग ओइबदगिन हायो ओ लाइरिक फंख्रबा मीसिंग नखोइना इखोइदा साउनिंग लिबरा सुकनगी इखोइना थाजै हाइबगी अल्लाहदा इखोइदा थादबेरक लिबसिदा अमसुंग मदुगी मांगदा थादरखिबदुदा अदुगा नखोइ अयामबना सिंगनबगा लोइनना हाइबा इंदबा सिंग ओइरे हाइबगी नत्तना नखोइसे फासिक ओइरेना हाइबगी हायो आइबो हायोरा नखोइदा मदुदगी हेना फत्तबा अमा दंदीदो अल्लाह की मनाक्ता मदुदी दंदीदुनी अल्लाह ना साफ तौख्रब सिंधुगी माना साउख्रब सिंधुगी अदुगा माना ओल्हन ख्रब सिंधुगी मखोइगी मनुंदगी योंगसिंग ओक्सिंग अमसुंग तागुत लाटपसिंग हम मानाहले योंग ओल्हन खिबने ओक ओल्हन खिबने अदरे तागुत लाटपा
ꯑꯜꯂꯥ ꯅꯠꯇꯕ ꯑꯇꯣꯞꯄ ꯂꯥꯠꯄ ꯑꯣꯜꯍꯟꯈꯤꯕ ꯃꯈꯣꯏꯗꯨꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯤꯕꯝ ꯐꯔꯣꯏꯗꯧꯔꯤꯕꯗꯤ ꯑꯈꯦꯔꯠꯇ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯩꯗꯣꯛꯈ꯭ꯔꯤꯕꯗꯤ ꯂꯝꯕꯤꯗꯨꯒꯤ ꯑꯆꯨꯝꯕꯗꯒꯤ ꯇꯥꯏꯕꯪꯗ ꯅꯈꯣꯏꯗ ꯂꯥꯛꯄ ꯃꯇꯝꯗ ꯃꯈꯣꯏꯅ ꯍꯥꯏꯈꯤ ꯑꯩꯈꯣꯏ ꯊꯥꯖꯔꯕꯅꯤ ꯑꯗꯨꯕు ꯇꯁꯦꯡꯅꯗꯤ ꯃꯈꯣꯏ ꯆꯪꯂꯛꯈꯤꯕꯅꯤ ꯊꯥꯖꯗꯕꯒ ꯂꯣꯏꯅꯅ ꯑꯗꯨꯒ ꯃꯈꯣꯏ ꯑꯃꯨꯛ ꯊꯥꯖꯗꯦ ꯀꯂꯃꯥ ꯁꯣꯜꯂꯁꯨ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯕꯅꯤ ꯃꯗꯨꯒ ꯂꯣꯏꯅꯅ ꯊꯥꯖꯗꯕꯗꯨꯒ ꯂꯣꯏꯅꯅ ꯎꯊꯣꯛꯈꯤ ꯑꯜꯂꯥꯅ ꯍꯦꯟꯅ ꯈꯪꯕꯅꯤ ꯃꯈꯣꯏꯅ ꯂꯣꯠꯁꯤꯜꯂꯤꯕꯗꯨ ꯀꯂꯃꯥ ꯁꯣꯜꯂꯒꯁꯨ ꯆꯪꯉꯛꯈ꯭ꯔꯤꯕꯅꯤ ꯀꯂꯃꯥ ꯁꯣꯜ ꯑꯃꯨꯛꯀ ꯍꯟꯗꯣꯛꯈꯤꯕꯗꯨꯁꯨ ꯑꯗꯨꯃꯥꯏꯅ ꯀꯥꯐꯤꯔ ꯑꯣꯏꯅ ꯍꯟꯗꯣꯛꯈꯤ ꯊꯥꯖꯗꯕ ꯑꯣꯏꯅ ꯆꯪꯉꯛꯑꯦꯕ ꯃꯆꯤꯟꯗ ꯍꯥꯏꯔꯁꯨ ꯅꯪꯅ ꯎꯒꯅꯤ ꯃꯈꯣꯏ ꯑꯌꯥꯝꯕꯅ ꯌꯥꯡꯅ ꯍꯣꯠꯆꯤꯟꯕꯗꯨ ꯄꯥꯞꯇ ꯌꯦꯡꯊꯤꯅꯕꯗ ꯑꯗꯨꯒ ꯆꯥꯍꯩꯗꯦ ꯍꯥꯏꯕꯗꯨ ꯆꯥꯕꯗ ꯀꯌꯥꯗ ꯐꯠꯈꯤꯗ꯭ꯔꯕꯅꯣ ꯃꯈꯣꯏꯅ ꯇꯧꯔꯤꯕꯗꯨ ꯁꯤꯒꯤ ꯃꯈꯣꯏꯒꯤ ꯁꯤꯝꯕꯣꯜ ꯈꯔ ꯄꯤꯔꯤ ꯀꯔꯝꯕ ꯃꯤꯁꯤꯡ ꯍꯧꯖꯤꯛꯀꯤ ꯃꯤꯁꯤꯡꯗꯨꯒꯤ ꯁꯤꯝꯕꯣꯜꯅꯤ ꯁꯤ ꯒꯨꯅꯥꯗꯅ ꯍꯦꯛꯇ ꯍꯣꯠꯆꯤꯟꯕ ꯑꯗꯨꯗꯒꯤ ꯌꯦꯡꯊꯤꯅꯕꯗ ꯑꯗꯨꯒ ꯆꯥꯍꯩꯗꯦ ꯍꯥꯏꯕ ꯄꯣꯠ ꯆꯥꯕꯗ ꯁꯦꯟꯊꯣꯏ ꯈꯪꯗꯦ ꯑꯃ ꯈꯪꯗꯦ ꯁꯤꯗ ꯑꯣ ꯈꯛꯇ ꯅꯠꯇꯦ ꯏ ꯈꯛꯇ ꯅꯠꯇꯦꯕ ꯑꯦꯅꯤ ꯆꯥꯕ ꯌꯥꯗꯦ ꯁꯤꯒꯤ ꯂꯝꯕꯤꯁꯤ ꯀꯥꯔꯟ ꯇꯧꯔꯒ ꯆꯥꯕ ꯌꯥꯗꯦꯁꯨ ꯍꯥꯏꯔꯤ ꯀꯨꯔꯥꯟꯗ ꯑꯃꯅ ꯑꯃꯒꯤ ꯅꯝꯊꯥꯛ ꯇꯧꯔꯒ ꯆꯥꯕꯁꯨ ꯌꯥꯗꯦꯅ ꯍꯥꯏꯔꯤ ꯑꯗꯨꯒꯤ ꯄꯣꯠꯁꯤꯡꯗꯣ ꯆꯥꯍꯩꯗꯦ ꯍꯥꯏ ꯄꯣꯠꯁꯤꯡꯗꯣ ꯇꯞ ꯍꯦꯛꯇ ꯆꯥꯕ ꯍꯧꯖꯤꯛꯀꯤ ꯃꯤꯁꯤꯡꯁꯤꯒꯤ ꯊꯥꯖꯔꯦꯟꯗꯤ ꯃꯆꯤꯟꯗ ꯍꯥꯏꯗꯣꯔꯦ ꯀꯔꯤꯒꯤ ꯊꯤꯡꯗ꯭ꯔꯤꯕꯅꯣ ꯃꯈꯣꯏꯕꯨ ꯔബ്ꯕꯤꯁꯤꯡ ꯑꯃꯁꯨꯡ ꯑꯍꯕꯥꯔꯁꯤꯡꯅ ꯃꯈꯣꯏꯒꯤ ꯃꯨꯐꯇꯤ ꯑꯥꯂꯤꯝꯁꯤꯡꯗꯨꯅ ꯀꯔꯤꯒꯤ ꯊꯤꯡꯗ꯭ꯔꯤꯃꯣꯕ ꯃꯈꯣꯏꯅ ꯄꯥꯞ ꯑꯣꯏꯕ ꯋꯥ ꯉꯥꯡꯕꯗ ꯑꯃꯁꯨꯡ ꯆꯥꯍꯩꯗꯦ ꯍꯥꯏꯕꯗꯨ ꯆꯥꯕꯗ ꯀꯌꯥꯗ ꯐꯠꯈꯤꯗ꯭ꯔꯕꯅꯣ ꯃꯈꯣꯏꯅ ꯆꯠꯊꯔꯤꯕꯗꯨ ꯁꯤꯛꯁꯤ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏꯒꯤ ꯃꯔꯛꯁꯤꯗ ꯌꯍꯨꯗꯤ ꯅꯠꯇꯕꯗ ꯑꯩꯈꯣꯏ ꯃꯔꯛꯁꯤꯗ ꯌꯦꯡꯉꯣ ꯆꯥꯍꯩꯗꯦꯅ ꯁꯦꯟꯗꯣꯏꯗꯨ ꯑꯗꯨꯝ ꯆꯥꯅꯔꯤ ꯂꯧꯅꯔꯤ ꯇꯞꯇꯥꯅ ꯑꯗꯨꯗꯒꯤ ꯃꯤꯒꯤ ꯀꯥꯔꯟ ꯇꯧꯔꯒ ꯁꯔꯧ ꯇꯧꯔꯒ ꯆꯥꯗꯦ ꯂꯧꯕ ꯌꯥꯗꯦ ꯑꯗꯨꯗꯒꯤ ꯁꯤꯒꯤ ꯃꯑꯣꯡꯁꯤꯗ ꯆꯥꯕ ꯌꯥꯗꯦꯅ ꯍꯥꯏ ꯑꯗꯨꯒꯤ ꯃꯤꯡꯗꯨꯁꯨ ꯑꯗꯨꯝ ꯃꯧꯔꯕꯤ ꯃꯨꯐꯇꯤ ꯑꯆꯧ ꯑꯆꯧꯕꯁꯤꯡꯗꯨ ꯗꯨꯋꯥ ꯊꯥꯡꯒꯠꯄ ꯆꯪꯉꯤꯗꯨꯅꯤ ꯏꯟꯁꯥꯡ ꯍꯥꯎꯕꯅꯤꯅ ꯊꯤꯡꯗꯦꯕ ꯁꯤꯅꯤ ꯑꯗꯨꯁꯤꯗ ꯃꯧꯔꯕꯤ ꯃꯨꯐꯇꯤ ꯃꯈꯣꯏꯒꯤ ꯃꯇꯝꯗꯨꯒꯤ ꯄꯜꯂꯤꯁꯤ रब्बी अहबार सिंह हर सिंह होगी मुफ्ती जो जो मौलवी सिंह वाला दो रब्बानी वाला वाला अहबार होगी तेगोर सिंह कम है थिंग इल्म की तेगोर ने लगा अभी ने अहबार से ही बन की समुद्र मुख खंगवा मकोई खंगे में बा इल्म नॉलेज दिले रे अदु थिंग दब यहूदी सिंह न हाय अल्लाह के मखुद फाजिन खाए फाजिल्लबनी मखोइगे मखुदसिंगदु अदुगा साफ तौरबनी मखोइबु मखोइना हाइबदुगी सोबतजना इमाम हुजूर वली बुई कइना कोलिदना सुमन मोहम्मद मुसर रब्बानी हरमा हबार हरमा उथलम योदी नबी तो अले किताब यहूदी सिंह नमोय मचिन हाइबदु अल्लाह के मखुद फाजिन खरे सिगा आयात मानब तो खुश याव खरमे फाजिल्लबनी मखोइगे मखुदसिंगदु अदुगा साफ तौरबनी मखोइबु मखोइना हाइबदुगी मखोइना लान जे खंदे करे खंदे संदा तो मन तो अल्लाह ना अदुम कर जो फिर तो दुगो अल्लाह 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 की लंबी तो क्यों है अल्लाह से ठीक दबरा खुद को ले अल्लाह करे लबा जो है वो अल्लाह लाना तो को करे पीरी वलत अयदीहिम मखोइ मखोइ को इसली लो एनु बेमा कालू मखोइ हाय सुतन मरम और अल्लाह सबे साफ तो बने कोली दी मखोइ मखुदनी अल्लाह अल्लाह दी मखुद कौन दे बल यदाहु मबसूत ता अल्लाह मखुद अनी दी परमाने पीसी अल्लाह मखुद पाली पांदे दुआनते अल्लाह के मखुद अनी दी मबसूत ता ने ला छाम थी तो है परमान दिन को फम पी बंगा नुन से को कैफ यशा मान खस तो बंगा काम मौदा नत्ते मागे मखुद अनिमक्ति पाक्सन्ना संदोकलिबनी पिथोकलिबनी माना लेप लैतना माना पिनिंग ममोंगदा सोयदना मक हेंगत हनगनी मकोय अयामबगी नंगी रप्तगी नंगोंदा थादरे लिसिदा इखोय दलो अल्लाह ना बीजे कने है दो तुम मने ही अल्लाह का नाम से इखोय दे बीजे अल्लाह दे खोम जैसे ना है खोम जैसे ना सोयदना मक हेंगत हनगनी मकोय अयामबगी
ꯅꯪꯒꯤ ꯔꯕꯇꯒꯤ ꯃꯉꯣꯟꯗ ꯊꯥꯗꯕ ꯅꯪꯉꯣꯟꯗ ꯊꯥꯗꯕꯤꯔꯛꯂꯤꯕꯁꯤꯅ ꯂꯝꯍꯦꯟꯕ ꯑꯃꯁꯨꯡ ꯊꯥꯖꯗꯕ ꯁꯤꯗꯅꯤ ꯍꯦꯟꯒꯠꯍꯟꯒꯗꯧꯔꯤꯁꯤ ꯀꯨꯔꯥꯟꯁꯤꯒꯤ ꯃꯔꯝꯅ ꯑꯣꯏꯗꯧꯔꯤꯕ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯑꯜꯂꯥꯍꯅ ꯂꯪꯁꯤꯜꯂꯕꯅꯤ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯅꯨꯡꯁꯤꯅꯗꯕ ꯑꯃꯁꯨꯡ ꯑꯃꯒ ꯑꯃꯒ ꯇꯨꯀꯠꯆꯅꯕ ꯀꯌꯥꯃꯠꯀꯤ ꯅꯨꯃꯤꯠ ꯐꯥꯎꯕ ꯑꯩꯈꯣꯏꯗ ꯑꯗꯨ ꯊꯥꯖꯤꯜꯂꯛꯄꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯃꯁꯦꯟꯁꯤ ꯑꯃꯒ ꯑꯃ ꯅꯨꯡꯁꯤꯅꯗꯕ ꯌꯥꯎꯔꯤꯗꯅ ꯁꯤ ꯀꯤꯒꯗꯕꯅꯦꯕ ꯀꯔꯤꯗꯒꯤ ꯀꯔꯤ ꯁꯣꯏꯈꯤꯗꯣꯏꯅꯣ ꯃꯈꯣꯏꯅ ꯅꯪꯒꯤ ꯃꯥꯌꯣꯛꯇ ꯂꯥꯟꯒꯤ ꯃꯩ ꯆꯨꯈꯠꯂꯛꯄ ꯃꯇꯝ ꯈꯨꯗꯤꯡꯗ ꯃꯨꯊꯠꯄꯤꯕꯅꯤ ꯃꯗꯨꯕꯨ ꯑꯜꯂꯥꯍꯅ ꯃꯈꯣꯏꯅ ꯂꯥꯟꯒꯤꯗꯃꯛꯇ ꯑꯦꯇꯦꯛ ꯇꯧꯔꯛꯅꯕ ꯍꯣꯠꯅꯔꯁꯨ ꯑꯜꯂꯥꯍꯅ ꯃꯨꯊꯠꯂꯦꯕ ꯃꯈꯣꯏꯅ ꯍꯣꯠꯅꯩ ꯄ꯭ꯔꯤꯊꯤꯕꯤ ꯊꯛꯇ ꯑꯃꯣꯠꯄ ꯁꯟꯗꯣꯛꯅꯕ ꯑꯜꯂꯥꯍꯅ ꯅꯨꯡꯁꯤꯗꯦ ꯑꯃꯣꯠꯄ ꯁꯟꯗꯣꯛꯄꯁꯤꯡꯕꯨ ꯁꯤ ꯏꯁꯥ ꯏꯁꯥ ꯆꯦꯛ ꯇꯧꯒꯗꯕꯅꯤ ꯑꯗꯨ ꯃꯤꯒ ꯌꯦꯡꯊꯤꯅꯕ ꯑꯃꯁꯤꯅ ꯑꯩꯈꯣꯏꯁꯦ ꯂꯩꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯐꯅꯕ ꯁꯤꯟꯕ꯭ꯔꯥ ꯍꯨꯔꯥꯜꯂꯣꯝꯗ ꯆꯪꯅꯕ ꯁꯤꯟꯕ꯭ꯔꯥ ꯍꯥꯏꯕ ꯀꯔꯤꯒꯨꯝꯕ ꯂꯥꯏꯔꯤꯛ ꯐꯪꯈ꯭ꯔꯕꯁꯤꯡꯗꯨꯅ ꯊꯥꯖꯔꯝꯂꯕ ꯑꯃꯁꯨꯡ ꯑꯜꯂꯥꯍꯕꯨ ꯀꯤꯖꯔꯝꯂꯕ ꯑꯩꯈꯣꯏꯅ ꯁꯣꯏꯗꯅꯃꯛ ꯃꯨꯊꯠꯄꯤꯔꯝꯒꯗꯕꯅꯤ ꯃꯈꯣꯏꯗꯒꯤ ꯃꯈꯣꯏꯒꯤ ꯐꯠꯇꯕꯁꯤꯡꯗꯨ ꯑꯗꯨꯒ ꯆꯪꯍꯟꯕꯤꯔꯝꯒꯗꯕꯅꯤ ꯃꯈꯣꯏꯕꯨ ꯅꯨꯡꯉꯥꯏꯔꯕ ꯍꯩꯀꯣꯜꯁꯤꯡ ꯍꯔꯥꯎꯕ ꯌꯥꯝ ꯇꯦꯕ ꯂꯥꯏꯔꯤꯛ ꯐꯪꯕ ꯑꯩꯈꯣꯏꯅ ꯊꯕꯛ ꯇꯧꯗ꯭ꯔꯗꯤ ꯂꯥꯏꯔꯤꯛ ꯐꯪꯕꯗꯨ ꯀꯔꯤꯝ ꯀꯥꯟꯅꯕ ꯊꯕꯛ ꯇꯧꯔꯗꯤ ꯀꯥꯟꯅꯅꯤ ꯍꯥꯏꯕꯗꯨꯗ ꯊꯕꯛ ꯇꯧꯔꯒꯅ ꯀꯥꯟꯅꯗꯕꯁꯤ ꯂꯥꯏꯕꯨ ꯀꯤꯕꯩ ꯊꯕꯛ ꯇꯧꯔꯕ ꯑꯗꯨ ꯃꯨꯊꯠꯀꯅꯦ ꯃꯣꯏ ꯒꯨꯅꯥꯁꯤꯡ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯃꯨꯊꯠꯂꯣꯏ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯂꯦꯞꯂꯝꯂꯕ ꯇꯧꯔꯥꯠ ꯑꯃꯁꯨꯡ ꯏꯟꯖꯤꯜꯗ ꯑꯃꯗꯤ ꯃꯈꯣꯏꯗ ꯊꯥꯗꯕꯤꯔꯛꯂꯤꯕꯁꯤꯡ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯔꯕꯇꯒꯤ ꯁꯣꯏꯗꯅꯃꯛ ꯃꯈꯣꯏꯅ ꯆꯥꯔꯝꯒꯗꯕꯅꯤ ꯃꯈꯣꯏꯒꯤ ꯃꯊꯛꯇꯒꯤ ꯊꯥꯗꯕꯤꯔꯛꯄ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯃꯈꯣꯡꯁꯤꯡꯒꯤ ꯃꯈꯥꯗꯒꯤ ꯐꯥꯎꯒꯠꯍꯟꯕꯤꯔꯛꯄ ꯆꯤꯟꯖꯥꯛ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯑꯗꯨꯒꯤ ꯆꯤꯟꯖꯥꯛꯇꯨ ꯃꯈꯣꯏꯅ ꯆꯥꯔꯝꯒꯗꯕꯅꯦꯕ ꯇꯌꯥꯔꯗ ꯂꯩꯔꯤꯅꯦꯕ ꯄꯤꯔꯝꯒꯗꯕꯅꯦꯕ ꯑꯁꯃꯥꯟꯗ ꯁꯥ ꯁꯛꯀꯗꯕꯅꯤ ꯖꯃꯤꯟꯗꯁꯨ ꯄꯣꯠꯊꯣꯛ ꯇꯣꯡꯍꯟꯒꯗꯕꯅꯤ ꯕꯔꯀꯠꯅ ꯊꯜꯍꯟꯒꯗꯕꯅꯦꯕ ꯄꯤꯖꯔꯛꯀꯗꯕꯅꯦꯕ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯌꯥꯎꯏ ꯃꯤꯁꯤꯡ ꯃꯌꯥꯏ ꯑꯣꯏꯔꯞꯅ ꯆꯠꯄ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯌꯥꯝꯕꯒꯤꯗꯤ ꯐꯠꯈꯤꯗ꯭ꯔꯕꯅꯤ ꯃꯈꯣꯏꯅ ꯇꯧꯔꯤꯕꯗꯨ ꯁꯤꯐꯥꯎꯗ ꯇꯧꯔꯁꯤ ꯌꯥꯏ